ꯃꯊꯪꯗꯤ ꯈꯥꯏꯅꯕ ꯍꯥꯏꯕ ꯆꯦꯞꯇꯔ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯆꯥ ꯐꯥꯈ꯭ꯔꯕꯤ ꯁꯖꯤ ꯑꯃꯣꯝꯅ ꯃꯩꯆꯥꯛ ꯈꯥꯡꯕꯒꯨꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯎꯅꯥ ꯊꯛꯇ ꯇꯥꯕꯒꯨꯝꯅ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥꯅ ꯄꯤ ꯁꯤꯟꯊꯔꯤ ꯃꯩꯆꯥꯛ ꯈꯥꯡꯂꯤ ꯑꯣꯟꯅ ꯊꯣꯏꯅ꯫ ꯀꯥꯂꯦꯟꯒꯤ ꯄꯨꯔꯅꯤꯃꯥ ꯌꯧꯔꯛꯂꯦ, ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯆꯨꯗꯨꯅ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯜ, ꯄꯥꯠꯅꯆꯤꯡꯕ ꯏꯁꯤꯡ ꯇꯨꯡꯐꯝ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯆꯥꯡꯖꯧ ꯃꯥꯟꯅꯅ ꯂꯩꯕ ꯍꯧꯔꯛꯂꯦ꯫ ꯊꯔꯣ ꯊꯝꯕꯥꯜꯅꯆꯤꯡꯕ ꯏꯁꯤꯡꯒꯤ ꯂꯩꯈꯤꯕꯤ ꯃꯔꯛ ꯃꯔꯛꯇ ꯁꯛꯀꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯎꯔꯤꯔꯩ, ꯂꯩꯍꯥꯎ, ꯅꯥꯒꯦꯁꯣꯔ, ꯃꯥꯂꯤꯀꯥꯅꯆꯤꯡꯕ ꯀꯪꯐꯥꯜꯒꯤ ꯂꯩꯈꯤꯕꯤꯛꯅ ꯂꯩꯀꯣꯜꯗ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯁꯝꯕꯟꯗ ꯃꯅꯤꯡ ꯊꯨꯡꯅ ꯁꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯃꯩꯆꯥꯛ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯗꯨꯅ ꯑꯍꯤꯡꯗ ꯊꯥꯅ ꯏꯪꯂꯕ ꯃꯉꯥꯜ ꯄꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯅꯧꯕ ꯎꯅꯥ ꯌꯦꯅꯤꯡ ꯍꯨꯜꯂꯛꯄ, ꯃꯅꯥ ꯄꯨꯡꯂꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥ ꯀꯌꯥꯅ ꯏꯁꯤꯡꯅ ꯆꯥꯡꯖꯧ ꯃꯥꯟꯅꯕ ꯄꯨꯈ꯭ꯔꯤ, ꯄꯥꯠ, ꯇꯨꯔꯦꯜ ꯑꯁꯦ ꯄꯨꯝꯅꯃꯛ ꯊꯥꯒꯤ ꯊꯥꯕꯜꯅ ꯌꯩꯗꯨꯅ ꯏꯉꯧ ꯉꯧꯅ ꯐꯖꯈ꯭ꯔꯦ꯫ ꯂꯩꯅꯝ ꯂꯨꯔꯕ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯌꯩꯗꯨꯅ ꯅꯨꯡꯊꯤꯜꯒꯤ ꯃꯩꯁꯥ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯀꯣꯛꯅꯈ꯭ꯔꯦ꯫ ꯊꯥꯕꯜꯅ ꯆꯥꯝꯊꯣꯛꯂꯕ ꯑꯁꯪꯕ ꯎꯅꯥꯁꯤꯡ ꯑꯗꯨ ꯇꯞꯅ ꯁꯤꯠꯂꯛꯄ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯏꯂꯪ ꯂꯪꯅ ꯎꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯕꯤꯔꯦꯟꯗ꯭ꯔ ꯁꯤꯡꯍꯅ ꯃꯥꯒꯤ ꯃꯔꯨꯞ ꯁꯁꯤꯒ ꯂꯣꯏꯅꯗꯨꯅ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯦ ꯑꯃꯁꯨꯡ ꯃꯊꯪꯁꯤꯅ ꯆꯠꯈꯤꯗꯨꯅ ꯎꯔꯤꯔꯩ ꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯍꯥꯏꯖꯤꯟꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯅꯥ ꯄꯨꯡꯂꯕ ꯃꯥꯂꯤꯀꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ꯫ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯁꯁꯤꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯕꯗꯗꯤ ꯏꯀꯥꯏꯔꯗꯨꯅ ꯂꯩ ꯍꯦꯛꯆꯤꯟꯅꯕ ꯁꯥꯔꯗꯨꯅ ꯂꯩꯄꯥꯜ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗꯤ ꯎꯔꯤꯔꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯅꯥ ꯁꯨꯔꯛꯄꯒꯤ ꯍꯨꯃꯥꯡ ꯁꯧꯔꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯨꯃꯥꯏ ꯃꯆꯥ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯊꯥꯕꯜꯅ ꯃꯥꯂꯤꯀꯥꯅ ꯏꯉꯧ ꯉꯧꯅ ꯁꯥꯠꯄ ꯑꯗꯨ ꯎꯔꯒ ꯂꯩ ꯍꯦꯛꯀꯦ ꯍꯥꯏꯅ ꯂꯩꯈꯣꯝ ꯇꯥꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯁꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯂꯩꯈꯣꯡꯗ ꯄꯤꯁꯛ ꯄꯤꯛꯅ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯎꯔꯤꯔꯩꯅ ꯂꯩ ꯃꯊꯪ ꯃꯊꯪ ꯍꯦꯛꯂꯛꯄꯗꯒꯤ ꯂꯩꯈꯣꯡꯗꯒꯤ ꯃꯤ ꯈꯔ ꯂꯣꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯤꯗꯨꯅ ꯃꯌꯨꯝꯗ ꯆꯦꯟꯁꯤꯟꯒꯦ ꯍꯥꯏꯅ ꯃꯃꯥ ꯍꯦꯛ ꯑꯣꯜꯂꯛꯄꯃꯛꯇꯗ ꯕꯤꯔꯦꯟꯅ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯇꯞꯊꯕꯤꯌꯨ ꯇꯞꯊꯕꯤꯌꯨ, ꯍꯥꯛꯅ ꯐꯤꯡꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩꯒꯤ ꯈꯨꯖꯦꯡ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯕꯤꯔꯦꯟ ꯑꯣꯏꯔꯝꯂꯕꯗ ꯈꯪꯍꯧꯗꯅ ꯅꯨꯡꯉꯥꯏꯕꯒꯤ ꯆꯥꯡ ꯍꯦꯟꯃꯟꯈꯤꯗꯨꯅ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯁꯧꯈ꯭ꯔꯕꯤ ꯎꯔꯤꯔꯩꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯍꯦꯛꯇꯤꯡ ꯅꯨꯡꯁꯤꯔꯕ ꯁꯥꯕꯤ ꯁꯥꯅꯧ ꯍꯥꯏꯕ ꯑꯁꯤꯗꯤ ꯉꯥꯡꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯋꯥ ꯑꯁꯤ ꯍꯥꯏꯒꯦ ꯈꯟꯅ ꯎꯅꯔꯕ ꯃꯇꯝꯗ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯒꯨꯝꯂꯕ ꯑꯆꯤꯛꯄ ꯃꯇꯝꯗ ꯕꯤꯔꯦꯟꯕꯨ ꯎꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯕꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯧꯗꯕꯅ ꯊꯣꯏꯗꯣꯛꯅ ꯃꯌꯨꯝ ꯍꯥꯏꯕ ꯑꯁꯦ ꯅꯨꯄꯤꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯏꯀꯥꯏꯐꯝ ꯑꯣꯏꯕ ꯃꯔꯝꯅ ꯎꯔꯤꯔꯩꯅ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯕꯤꯔꯦꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯁꯁꯤꯅꯁꯨ ꯉꯥꯡꯊꯣꯔꯛꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯪ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯅꯈ꯭ꯔꯦ꯫ ꯃꯥꯂꯤꯀꯥꯒꯤ ꯂꯩꯍꯤ ꯆꯨꯞꯂꯝꯕ ꯈꯣꯏꯃꯨ ꯑꯃ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯔꯪ ꯉꯔꯪ ꯄꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯇꯞꯅ ꯇꯞꯅ ꯁꯤꯠꯂꯛꯄ ꯎꯅꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯊꯋꯥꯟꯃꯤꯆꯥꯛꯅ ꯑꯃꯒ ꯑꯃꯒ ꯃꯃꯤꯠ ꯈꯠꯅꯗꯨꯅ ꯇꯔꯨ ꯇꯔꯨꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯎꯔꯤꯔꯩ ꯃꯃꯥꯏ ꯍꯪꯒꯠꯈꯤꯗ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯇꯞꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯀꯥꯎꯕꯤꯈ꯭ꯔꯦꯗ꯫ ꯕꯥꯔꯨꯅꯤ ꯈꯨꯔꯝꯕꯗ ꯎꯅꯈꯤꯕ, ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯂꯩꯀꯣꯜꯗ ꯍꯥꯏꯅꯈꯤꯕ ꯎꯅꯈꯤꯕ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯈꯔꯗꯪꯒꯤ ꯃꯅꯨꯡꯗ ꯀꯥꯎꯕꯤꯈ꯭ꯔꯕꯣꯏꯔꯦ? ꯑꯁꯨꯛ ꯊꯨꯅ ꯀꯥꯎꯕꯤꯔꯝꯂꯒꯅꯤ ꯈꯪꯂꯕꯗꯤ ꯑꯔꯦꯝꯕꯗ ꯅꯨꯡꯁꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯃꯥꯡꯍꯜꯂꯝꯂꯣꯏꯗꯕꯅꯤ"꯫ ꯋꯥ ꯑꯁꯤ ꯇꯥꯔꯕꯗ ꯎꯔꯤꯔꯩꯅ ꯃꯄꯨꯛꯅꯤꯡꯗ ꯁꯣꯛꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛꯇꯪ ꯂꯦꯡꯕꯤꯔꯛꯀꯗꯒꯦ ꯍꯥꯏꯅ ꯉꯥꯏꯖꯔꯤꯕꯤ ꯑꯩꯍꯥꯛꯅꯤ꯫ ꯋꯥ ꯉꯥꯡꯊꯣꯛꯄ ꯍꯩꯖꯗꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯖꯕꯇꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯈꯣꯡꯕꯤꯅ ꯂꯩꯄꯥꯛꯅ ꯇꯛꯇꯨꯅ ꯍꯧꯔꯛꯂꯦ꯫ ꯑꯗꯨ ꯇꯥꯔꯕꯗ ꯁꯁꯤꯀꯨꯃꯥꯔꯅ ꯈ꯭ꯋꯥꯏꯅ ꯀꯧꯕ ꯃꯤꯡꯗꯤ ꯁꯁꯤ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃꯅ ꯋꯥ ꯉꯥꯡꯕ ꯍꯩꯇꯦ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯩ ꯂꯩ꯫ ꯍꯩꯕꯣꯛ ꯆꯤꯡꯒꯤ ꯂꯩꯀꯣꯜꯗ ꯑꯍꯥꯟꯕ ꯕꯤꯔꯦꯟꯒ ꯎꯅꯕꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯈꯤꯗ ꯃꯥꯜꯂꯦ"꯫ ꯑꯁꯤ ꯇꯥꯔꯕꯗ ꯑꯃꯨꯛ ꯍꯟꯅ ꯏꯀꯥꯏꯈ꯭ꯔꯗꯨꯅ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯔꯨ ꯂꯨꯞꯊꯈ꯭ꯔꯦ꯫ ꯎꯔꯤꯔꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯌꯨꯝꯗꯗꯤ ꯅꯨꯄꯤꯃꯆꯥꯁꯤꯡꯁꯦ ꯃꯔꯣꯜ ꯊꯣꯛꯇꯦ ꯍꯥꯏꯅ
ꯈꯨꯝꯕꯤꯔꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯣꯏꯒꯗꯕꯅꯤ꯫ ꯍꯩꯕꯣꯛꯁꯤꯡꯒꯤ ꯂꯩꯀꯣꯜꯗꯗꯤ ꯎꯔꯤꯔꯩꯒꯤ ꯃꯇꯥ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯕꯤꯔꯦꯟꯅ ꯃꯊꯟꯇ ꯃꯉꯥꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯤꯔꯦꯟꯒꯤ ꯃꯔꯨꯞ ꯑꯃꯒ ꯂꯣꯏꯅꯔꯛꯂꯦ꯫ ꯎꯔꯤꯔꯩꯅ ꯃꯊꯟꯇ ꯃꯉꯥꯏꯔꯦ, ꯃꯔꯝ ꯑꯁꯤꯅ ꯏꯀꯥꯏꯊꯤꯕꯤ ꯎꯔꯤꯔꯩꯒꯤ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯟꯈꯤꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯎꯔꯤꯔꯩꯅꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯁꯁꯤꯅꯁꯨ ꯈꯪꯈꯤꯗ꯭ꯔꯦ꯫ ꯕꯤꯔꯦꯟꯅ ꯃꯥꯕꯨ ꯀꯥꯎꯔꯦ, ꯊꯑꯣꯏꯕꯤꯗ꯭ꯔꯦ, ꯕꯨꯕꯣꯟꯒ ꯅꯨꯡꯁꯤꯅꯔꯝꯕ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯊꯣꯏꯗꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯈꯤ꯫ ꯕꯤꯔꯦꯟꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯀꯥꯎꯕꯨ ꯀꯥꯎꯕꯤꯔꯕꯁꯨ ꯀꯥꯎꯕꯨ ꯀꯥꯎꯕꯤꯗ꯭ꯔꯕꯁꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯪꯗꯤ ꯅꯤꯡꯁꯤꯡꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯑꯩꯍꯥꯛ ꯃꯤꯔꯩꯕꯥꯛꯇ ꯆꯠꯇꯨꯅ ꯆꯍꯤ 5-6 ꯂꯩꯔꯨꯕ ꯇꯥꯔꯦ꯫ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯕꯦꯝꯃꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯂꯕꯗꯤ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯈꯣꯡꯕ ꯀꯣꯀꯤꯜ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯅꯤꯡꯕꯤꯌꯨ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯃꯤꯔꯩꯕꯥꯛꯇ ꯆꯠꯂꯅꯤ" ꯍꯥꯏꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯁꯥ ꯃꯄꯤ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯪ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥꯅ "ꯎꯔꯤꯔꯩ, ꯎꯔꯤꯔꯩ" ꯍꯥꯏꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯁꯤꯜꯂꯛꯂꯦ꯫ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯁꯁꯤꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯎꯔꯤꯔꯩ ꯑꯃꯁꯨꯡ ꯕꯤꯔꯦꯟꯕꯨ ꯈꯥꯝꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯈꯥꯏꯅ ꯃꯩꯆꯥꯛꯅ ꯂꯀꯥꯅꯨꯡꯗ ꯆꯥꯛꯁꯤꯜꯂꯛꯇꯨꯅ ꯃꯊꯟꯇ ꯇꯉꯛ ꯇꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯃꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯁꯤꯜꯂꯛꯄꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯄ ꯄꯤꯅ ꯆꯣꯠꯂꯕ ꯆꯥꯏꯔꯨꯡ ꯑꯅꯤ ꯑꯗꯨ ꯃꯃꯥꯕꯨ ꯈꯪꯍꯟꯅꯤꯡꯗꯕꯅ ꯍꯟꯅ ꯍꯟꯅ ꯇꯛꯊꯣꯛꯄꯗꯒꯤ ꯄꯣꯝꯂꯕꯤ ꯎꯔꯤꯔꯩ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ "ꯊꯦꯡꯂꯛꯂꯦ, ꯆꯥꯛ ꯊꯣꯡꯂꯨꯔꯣ" ꯍꯥꯏꯕ ꯃꯃꯥꯒꯤ ꯋꯥ ꯇꯥꯔꯕꯗ ꯊꯨꯅ ꯌꯥꯡꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯃꯥꯅ ꯃꯍꯧꯁꯥꯁꯦ ꯃꯆꯥꯒ ꯆꯥꯛ ꯍꯦꯛ ꯍꯦꯛ ꯆꯥꯃꯤꯟꯅꯩ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯊꯟꯇ ꯈꯛ ꯆꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯎꯔꯤꯔꯩꯕꯨ ꯀꯧꯁꯤꯜꯂꯛꯂꯦ꯫ ꯆꯥꯂꯨꯛ ꯃꯄꯥꯟꯗ ꯐꯝꯂꯩ ꯍꯥꯏꯕ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯆꯈꯣꯡ ꯑꯃꯇꯪꯕꯨ ꯅꯤꯡꯊꯤꯅ ꯍꯨꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯠꯇ ꯄꯣꯛꯄꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯃꯊ꯭ꯋꯥꯏ ꯋꯥꯈ꯭ꯔꯦ꯫ ꯃꯈꯜ ꯃꯈꯥ ꯑꯌꯥꯝꯕ ꯑꯍꯥꯎ ꯑꯊꯨꯝꯅꯆꯤꯡꯕ ꯄꯨꯊꯣꯛꯇꯨꯅ ꯄꯤꯕ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯌꯥꯇꯣꯟ ꯐꯥꯎꯕ ꯇꯝꯈꯤꯗ꯭ꯔꯦ꯫ ꯍꯛꯆꯥꯡ ꯉꯝꯗꯦ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯇꯥꯔꯒ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤꯕ ꯃꯆꯥ ꯑꯅꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯊ꯭ꯋꯥꯏ ꯉꯝꯈꯩ ꯂꯩꯇꯅ ꯋꯥꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯃꯆꯥꯒꯤ ꯅꯥꯀꯜ ꯑꯃꯃꯝꯗ ꯐꯝꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯅꯣꯏꯕꯅꯆꯤꯡꯕ ꯍꯧꯔꯛꯂꯦ꯫ ꯍꯛꯆꯥꯡ ꯅꯣꯏꯕ ꯑꯁꯤꯅꯗꯤ ꯀꯣꯛꯄ ꯉꯝꯕ ꯂꯥꯏꯊꯨꯡ ꯅꯠꯇꯦ ꯍꯥꯏꯕ ꯃꯄꯥ ꯃꯃꯥꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯎꯔꯤꯔꯩꯅ "ꯃꯁꯤꯅꯗꯤ ꯑꯩꯍꯥꯛ ꯑꯆꯤꯛꯄꯗ ꯄꯥꯝꯃꯨꯕꯒꯤ ꯋꯥꯈꯜ ꯇꯧꯕ ꯌꯥꯔꯔꯣꯏ" ꯍꯥꯏꯅ ꯈꯟꯗꯨꯅ "ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯐꯃꯨꯡꯗ ꯇꯨꯝꯂꯨꯔꯒꯦ" ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯨ ꯐꯗ ꯐꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯩ ꯃꯍꯩ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯎꯔꯤꯔꯩ ꯑꯃꯨꯛꯇ ꯃꯃꯤꯠ ꯎꯏꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯈꯜꯂꯛꯏ, ꯅꯨꯄꯤꯃꯆꯥ ꯑꯣꯏꯕ ꯑꯣꯟꯊꯣꯛꯅ ꯇꯣꯜꯂꯤꯗ, ꯀꯔꯝꯕ ꯀꯥꯟꯗ ꯑꯃꯨꯛꯇꯪ ꯎꯅꯕ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯅꯤꯡꯂꯝꯕ ꯃꯤ ꯑꯗꯣ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯂꯕꯗ ꯄꯨꯛꯅꯤꯡꯅ ꯅꯤꯡꯕ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯣꯛꯄ ꯉꯝꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯁꯨ ꯐꯪꯂꯔꯣꯏ, ꯃꯇꯨꯡ ꯏꯟꯁꯤ ꯍꯥꯏꯕꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯣꯏꯕꯅ ꯉꯝꯗ꯭ꯔꯦꯗꯣ꯫ ꯄꯥꯝꯃꯨꯕꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯃꯇꯥ ꯑꯗꯨꯅꯗꯤ ꯃꯤꯔꯩꯕꯥꯛꯇ ꯂꯩꯔꯤꯉꯩꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯕꯨ ꯀꯥꯎꯕꯤꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯆꯤꯡꯅꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ "ꯍꯦ ꯏꯀꯥꯏꯊꯤꯕ, ꯅꯍꯥꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯇꯝꯊꯤꯗ꯫ ꯃꯤꯅꯗꯤ ꯏꯀꯥꯏꯊꯤꯕ ꯅꯪꯕꯨ ꯅꯨꯄꯤꯃꯆꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯂꯩꯇꯦꯡꯅꯤ ꯍꯥꯏꯅꯩ꯫ ꯑꯩꯒꯤꯗꯤ ꯊꯃꯣꯏꯗ ꯋꯥꯃꯩ ꯆꯥꯛꯄꯒꯨꯝꯅ ꯆꯥꯛꯂꯤꯕ ꯑꯋꯥꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯏꯀꯥꯏꯕ ꯅꯪꯅꯅꯤꯀꯣ"꯫ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯧꯅ ꯇꯧꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯄꯤꯅ ꯃꯣꯟ ꯑꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯈ꯭ꯔꯦ꯫ ꯐꯃꯨꯡ ꯑꯗꯣ ꯇꯤꯡꯈꯪꯒꯤ ꯃꯊꯛꯇ ꯍꯤꯞꯄꯒꯨꯝꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯑꯁꯨꯝ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯂꯦ꯫ ꯈꯜꯂꯨ ꯈꯜꯂꯨꯕ ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯣꯊꯥꯐꯝ ꯂꯩꯈꯤꯗ꯭ꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯂꯤꯀꯥ ꯃꯈꯣꯡꯗ ꯂꯩꯔꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯡꯒꯤ ꯄꯧꯔꯣꯟ ꯇꯨꯃꯤꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯦꯡꯈ꯭ꯔꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯄꯥꯟ ꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯊꯥꯕꯜ ꯃꯉꯥꯜꯗꯤ ꯏꯉꯥꯟ ꯉꯥꯜꯂꯝꯃꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇꯗꯤ ꯎꯟꯃꯨꯛ ꯆꯤꯛꯈ꯭ꯔꯦ꯫ ꯎꯔꯤꯔꯩꯅ ꯊꯨꯅ ꯌꯥꯡꯅ ꯃꯥꯂꯤꯀꯥ ꯃꯈꯣꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯕꯤꯔꯦꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯍꯥꯡ ꯍꯥꯡꯕ ꯃꯥꯂꯤꯀꯥ ꯃꯈꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯡꯁꯤ ꯃꯩꯆꯥꯛꯅ ꯍꯦꯟꯖꯤꯜꯂꯛꯇꯨꯅ "ꯍꯦ ꯃꯥꯂꯤꯀꯥ, ꯅꯍꯥꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤ ꯍꯩꯇꯦꯗ꯫ ꯑꯩꯅ ꯄꯪꯗꯨꯅ ꯏꯀꯥꯏ ꯊꯤꯗꯨꯅ ꯄꯥꯝꯃꯨꯕꯕꯨ ꯄꯨꯅꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯀꯔꯤ ꯇꯧꯗꯅ ꯂꯩꯍꯧꯕꯒꯦ? ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯆꯥꯏꯕ, ꯅꯈꯣꯡ ꯋꯥꯏ ꯇꯩꯕ ꯇꯧꯕꯤꯃꯜ ꯑꯁꯤꯔꯥ?
ꯍꯦ ꯃꯥꯂꯪꯕ ꯑꯔꯦꯝꯕꯗ ꯅꯥꯔꯛꯇ ꯁꯥꯠꯆꯕ ꯂꯩꯒꯤ ꯂꯩꯅꯝ ꯄꯨꯗꯨꯅ ꯁꯤꯠꯂꯤꯕꯣꯏ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯥꯎ ꯑꯗꯨ ꯄꯥꯝꯃꯨꯕꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯁꯨ ꯁꯤꯠꯂꯨꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯔꯤꯔꯩꯅ ꯂꯩꯃꯥꯏ ꯊꯛꯇ ꯑꯣꯟꯅ ꯊꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯂꯧꯁꯤꯡ ꯇꯥꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯄꯥ ꯃꯃꯥ ꯈꯪꯈ꯭ꯔꯕꯗꯤ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯛꯄꯗ ꯑꯋꯥꯕ ꯈꯔꯗꯪ ꯄꯣꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯏꯀꯥꯏꯕ ꯅꯪꯒꯤ ꯄꯥꯡꯒꯜ ꯑꯁꯤꯕꯨ ꯀꯜꯂꯤꯗ ꯅꯤꯗ꯭ꯔꯥ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯤꯀꯨꯞ ꯑꯃꯠꯇꯕꯨ ꯄꯣꯊꯥꯍꯟꯕ ꯉꯝꯗ꯭ꯔꯕ ꯑꯋꯥꯕꯁꯦ ꯏꯀꯥꯏꯕ ꯅꯪꯅ ꯍꯌꯦꯡ ꯇꯥꯍꯜꯂꯦꯀꯣ꯫ ꯏꯀꯥꯏꯕ ꯅꯪꯅ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯦꯡ ꯇꯥꯍꯜꯂꯦꯀꯣ꯫ ꯎꯔꯤꯔꯩꯅ ꯑꯃꯨꯛ ꯈꯜꯂꯛꯏ ꯅꯣꯡꯃꯇꯕꯨ ꯍꯦꯛ ꯉꯥꯜꯂꯕꯗꯤ ꯅꯨꯄꯤꯃꯆꯥ ꯑꯣꯏꯕꯒꯤ ꯏꯀꯥꯏꯕ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯇꯨꯅ ꯄꯥꯝꯃꯨꯕꯒꯤ ꯃꯇꯨꯡ ꯌꯦꯡꯖꯍꯧꯔꯒꯦ꯫ ꯑꯁꯥ ꯑꯁꯤ ꯇꯧꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯛꯂꯦ꯫ ꯐꯔꯦ ꯏꯀꯥꯏꯕ, ꯅꯍꯥꯛꯀ ꯅꯨꯡꯁꯤ ꯃꯩꯆꯥꯛꯀ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯄꯥꯡꯒꯜ ꯀꯟꯕꯒꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯍꯧꯔꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯗꯨꯞ ꯑꯁꯤ ꯑꯃꯨꯛ ꯂꯣꯏꯖꯔꯦ꯫